Nune district ki manung choliba Khopum Valley dagi JNIMS ta karang angang unabagi pukhatlakpada mamana hinghouraga angang leikhidriba thoudok aju hospital aduda tariba doctor nurse amadi staff singna thawoidabadagi leikhidabani haina angang adugi mapu thokpa Thiulengpou Gangmei na maral sirakli ngasi Manipur Press Club ta paumi singa unaba amada mahak na makata na hai Khopum dagi hospital fauba mamau nupi Machunggong liu kamay amadi imong manung gimiyoy sing na hospital fauba lakpada asway ngam yawda na lakhi hospital yawraba tungda angang unabagi asuk luraba matam maduda thawa shada ba mawongda pung anirom mapanda ngaihhanduna thamki haire pung taruk taba matamda angang nupi ama unare haina paupidakhe adubo angang asi aruba phibam da lei hairam laba matung Pung taruk ka minute ni fu chat pa matamda angang adu leikhidre haina khangalakhe angang unabagi case ama laklaga thawa sadana leikhidriba doctor nurse amadi staff singbo hospital asigi medical superintendent na chairak pibio mathau masak khangdriba sing chingda transfer tharak u mathau masak take haina su mahak na makata ke ibri tawgodaba habati yamna miyoi bagi taibang pada miyoi bagi punsida nungpigi punsida yamna na great achauba lanpham amaneba matam maduda madugumbadu aikoi soidana kokani haibagi JNIMS sida paisa tingna gari hire tauduna yamna hopefully aikoi lakpani thoudok duda hek jawbaga doctor singna during magi emission hek taubadigi hauna mapu ngangli bawa sakari kari mayam dona adukki matik pungning digi nungsi bigi wakando manung digi leina soidana matawgdabani haibi movement body language mayam do digi akoi phangdreba aduna asigumba lebak ta yamda phajadaraba numit oi hanbaduda yamda nungaite tuna maduda tariba mana tariba duty tariba doctor nurse mayam do action fajana lokhagadbani haibase akoi asomaina haining bani